Federation of Civil Society FOCS na sinduna ngarang Thobal District ki Khongjom Kheba Chingi akoibada thabagi thouram ama pangthokkhre. Thabagi thouram aduda Thobal District ki Deputy Commissioner Hana Kamay amasung Divisional Forest Officer Thobal Dr. L.G. Silina luchingduna chara chahumlom thaki. Thabagi thouram aduga mari leinana wangangbada FOCS ki President B.M. Yaimana hai Hauzik aikoina umang wamang koktharakpadagi thengnariba khudongchadabasing asi kharada oirabasu koknaba thabagi thouram asi pangthokpani. Masida natana aikoigi ipaipusingi ningsing khubam oiriba Khongjom War Memorial Complex asi khara hena masak thoknabagi pandamda thabagi thouram asi mafam asida pangthokpani. Lamdam asigi miyamnasu ningsing khubam asibu hena masak thoknaba hotnabada amadi Thariba using asi mapung fanaba hotnabada achauba thodang lauminasi haina mahakna makhatana appeal tawki. Federation of Civil Society Organization FOCS na ngasi sigamba Khongjom War Memorial Complex asida akoina tree plantation program pangthok chaisi World Environment Day ga maram lei mari leina pangthok chabani hariba akoi FOCS organize toraga pangthok chai besida kai khona jariba Thobal District ki DC amadi DFO na chingbasu yaubire aduga loinana akoina sigulaba program ase pangthok ibese akoi miyoi bana akoi ai leiriba jangan kokthokpa tonghan ba akoi ai ngasagi khal thugairpa asina man morakanda akoi miyoi beda piriba awaba chitheng asida akoi hariba madu kharda wasu saphanaba aduga loinana aduga ipai pugi kuba moriba asigulaba Khongjom War Memorial Complex asi sebat sagatpagi akoi pandamsu ama adomda posinjaraga akoina ngasigi tree plantation program ase pangthok chabani hariba akoina thabagi program ase akoina tharamaga satraga akoi leiriba uje haunaba honaba siti locality na ayamba su honabi gedoribani aduga leiriba azaida akoibada leibiriba akoigi miyamna akoigi nusijaraба प्रजासिंना जिगुंबा पांबिसिंग असे सेनबिदुना हौहनबा gi thawdang adu makoina lawbiu aduga hariba mafam ase sengbat sagatpagi thawdang asisu leiriba iramda masigi miyam asina akoigi paipu khoba mase sengbatpada koi punna thawdang lawminasi haiba wafam se thamjawa lona FOCS na akoi mamangda su adugumba mafam ase motchan khajinba amotpa mafam oirambadagi akoina FOCS na koida complaint locality ki complaint lakpagi akoina sangsin jaraga masigi sengbat sagatpagi thawdang ama lawjaraga 2024 da koi thama subna social service pangthok chaikibani aduga loinana akoi FOCS na makha tabasu koi yengsinjaraga laki adugu adi makha tana su koi FOCS na asigumnaba ipaipogi khoba mase semgat sagatpa amadi yengsinbagi thawdang ado koi makha tana su lawjajagani haibaga loinana locality singda priority khudong chaba pijabaga loinana makoina khara henna thawai yauna yengsinba pusinba Komasi senabagi khudong sabase makoida leibanina makoida leiriba anapagi prajasingasu koi FOCS ki makedegi hari mafamse ningchinbagi thodang ase lawbi wai wafamse thamjaraga koi makhata na signaba koi tree plantation program ase hena pakhong chawthong ase habagi matham satharakataba adumba dangsin do FOCS lawjegani hai wafamse thamjaraga tensin